Hi ma'am, ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯒꯅꯣ ꯍꯥꯏꯕꯗꯨꯗꯤ ꯌꯥꯗꯕꯅꯤꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯕꯥꯁꯨ ꯅꯥꯔꯦ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗꯣ ꯑꯅꯥ ꯑꯌꯦꯛ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯊꯣꯛꯀꯦ ꯍꯥꯏꯅ ꯅꯣꯡ ꯅꯤꯅꯤ ꯁꯨꯔꯦ ꯀꯩꯅꯣ ꯇꯧꯕ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ. ꯂꯣꯛ ꯈꯨꯠꯂꯥꯏ ꯑꯗꯨꯝ ꯑꯔꯨꯝ ꯀꯩꯀꯥꯁꯨ ꯑꯗꯨꯝ ꯍꯧꯕ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗꯨꯅ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯊꯣꯛꯃꯤꯟꯅꯔꯒ ꯀꯔꯤ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯃꯤꯟꯅꯁꯤ ꯃꯌꯥꯝ. ꯇꯤꯀꯦꯠ ꯀꯥꯎꯟꯇꯔꯗ ꯌꯧꯔꯦ ꯃꯌꯥꯝ. ꯇꯤꯀꯦꯠ ꯀꯛꯑꯒꯦ. ꯌꯦꯡꯕꯕꯨꯗꯤ ꯂꯣꯏꯔꯦ ꯑꯗꯣ ꯃꯁꯥ ꯈꯔ ꯀꯟꯈꯠꯅꯕ ꯗ꯭ꯔꯤꯞ ꯌꯥꯟꯁꯦꯅ ꯍꯥꯏ. ꯑꯗꯨꯅ ꯐꯥꯔꯃꯥꯁꯤꯗ ꯍꯤꯗꯥꯛ ꯈꯔ ꯂꯩꯔꯨꯕꯅꯦ. Many minutes later. Masa ꯆꯣꯛꯊꯕꯗꯣ ꯐꯅꯕ ꯁꯤꯒꯤ ꯍꯤꯗꯥꯛ ꯑꯅꯤꯁꯦ ORSꯀ ꯀꯩꯅꯣꯝ ꯍꯥꯏ ꯎꯗꯤ ꯀꯩꯅꯣꯝ ꯍꯥꯏ ꯁꯤꯒ ꯂꯧꯔꯣꯏꯅ ꯍꯥꯏ. ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯃꯁꯥꯗꯨ ꯌꯥꯝ ꯆꯣꯛꯊꯔꯦ ꯈꯪꯕꯀꯣ. ꯑꯗꯨꯒ ꯈꯣꯡ ꯍꯥꯝꯕꯗꯁꯨ ꯌꯥम ꯇꯣꯏꯔꯕ ꯍꯥꯏꯇꯥꯔꯦ. ꯂꯦꯇ꯭ꯔꯤꯟ ꯆꯪꯕ ꯌꯥꯝ ꯇꯣꯏꯔꯦꯕ. ꯑꯗꯨꯅ ꯍꯤꯗꯥꯛ ꯑꯅꯤꯁꯦ ꯊꯥꯔꯒ ꯈꯔ ꯍꯟꯕ꯭ꯔꯥ ꯌꯦꯡꯁꯦ ꯍꯥꯏꯅ ꯍꯥꯏꯍꯧꯔꯤ. ꯍꯧꯖꯤꯛꯄꯨꯗꯤ ꯗ꯭ꯔꯤꯞꯇꯤ ꯌꯥꯜꯂꯦ, ꯈꯤꯇꯪ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯈꯔꯗꯤ ꯂꯥꯛꯀꯅꯦꯅ ꯈꯜꯂꯦ. ꯍꯤꯗꯥꯛ ꯑꯃꯨꯛ ꯂꯧꯔꯒꯦ. ꯃꯁꯤ ꯍꯤꯗꯥꯛ ꯑꯅꯤꯁꯦ ꯁꯤ ORSꯁꯦ ORSꯁꯤꯅ ꯃꯍꯤꯗꯣ ꯑꯣꯏꯅ ꯄꯤꯔꯛꯑꯦ. ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ 5 ꯄꯤꯌꯣ ꯀꯩꯅꯣ ꯂꯩꯇꯦ. ꯑꯅꯤꯃꯛ ꯂꯩꯇꯕ. ORSꯄꯨꯗꯤ ꯂꯩꯅꯤꯀꯣ. ꯁꯤ ꯒꯨꯂꯤꯁꯤ ꯂꯩꯇꯕ ꯃꯔꯨꯞꯁꯦ. ꯑꯃꯗ ꯌꯥꯎꯒꯗ꯭ꯔꯥ? ꯈꯪꯗꯦ ꯑꯝꯇ ꯍꯪꯒꯦ. ꯍꯥꯏꯐꯦꯠ ꯍꯪꯒꯦꯀꯣ. ꯂꯧꯕ ꯂꯣꯏꯔꯦ. ꯑꯃꯨꯛ ꯃꯅꯨꯡ ꯆꯪꯉꯒꯦꯀꯣ. ꯍꯧꯖꯤꯛꯇꯣ ꯑꯩꯈꯣꯏ ꯕꯥꯗꯣ ꯗ꯭ꯔꯤꯞ ꯌꯥꯜꯍꯧꯔꯤꯑꯕꯀꯣ. ꯗ꯭ꯔꯤꯞꯇꯣ ꯍꯥꯏꯗꯤ ꯃꯥꯏ ꯗ꯭ꯔꯣꯞꯇꯣ ꯌꯥꯝ ꯄꯤꯛꯅ ꯇꯥꯕ ꯃꯔꯝ ꯑꯣꯏꯔꯒꯅꯦ ꯌꯥꯝ ꯊꯦꯡꯗꯧ ꯃꯥꯜꯂꯦ. ꯍꯥꯏꯗꯤ ꯊꯦꯡꯗꯧ ꯃꯥꯜꯂꯦ. ꯑꯦꯛꯖꯦꯛꯂꯤꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ. ꯑꯗꯣ ꯄꯨꯡ 9-10 ꯑꯗꯨꯝ ꯇꯥꯗꯧ ꯃꯥꯜꯂꯦꯕꯀꯣ. ꯍꯧꯖꯤꯛꯁꯦ ꯗ꯭ꯔꯤꯞ ꯌꯥꯜꯂꯕꯅꯤꯅ ꯑꯗꯨꯝ ꯃꯁꯥ ꯍꯥꯏꯗꯤ ꯏꯪꯉꯛꯄꯁꯨ ꯌꯥꯏ ꯍꯥꯏꯅꯅꯦ ꯕ꯭ꯂꯥꯡꯀꯦꯠ ꯂꯧꯒꯦ ꯇꯧꯕꯅꯦ. ꯑꯗꯣ ꯂꯝꯁꯦ ꯂꯥꯞꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯅꯤꯡꯊꯧꯈꯣꯡꯅꯦꯕ. ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯗꯣꯛꯇꯔ ꯁꯪꯗ ꯂꯥꯛꯏꯁꯤꯅ ꯁꯤꯅ ꯑꯃꯨꯛ ꯕꯤꯁꯦꯝꯄꯨꯔ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗꯨꯅ ꯂꯝꯁꯦ ꯂꯥꯞꯅꯕꯅꯤꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏꯁꯨ ꯑꯁꯥꯏꯟ ꯇꯧꯅꯤ ꯍꯥꯏꯕꯗꯣ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯅ ꯄꯣꯠ ꯀꯩꯀꯩ ꯆꯪꯒꯗꯧꯕꯅꯣ ꯃꯥꯏ ꯔꯤꯀ꯭ꯋꯥꯌꯔꯃꯦꯟꯠꯁꯇꯣ ꯄꯨꯔꯛꯈꯤꯗ꯭ꯔꯦꯕ. ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯥ ꯈꯪꯅꯕ ꯅꯤꯅꯦ ꯑꯃ ꯂꯩꯌꯦ ꯁꯤ ꯕꯤꯁꯦꯝꯄꯨꯔꯗꯒꯤꯀꯣ ꯄꯣꯠ ꯂꯧꯅꯕ. ꯃꯣꯏꯗꯒꯤ ꯀꯩꯅꯣ ꯕ꯭ꯂꯥꯡꯀꯦꯠ ꯀꯩꯀꯥꯗꯣ ꯂꯧꯒꯦꯅ ꯍꯥꯏꯈ꯭ꯔꯦ. ꯑꯗꯣ ꯃꯥꯏ ꯃꯆꯥꯅꯨꯄꯥ ꯊꯥꯔꯛꯑꯦ ꯍꯥꯏꯌꯦ. ꯃꯆꯥꯅꯨꯄꯥꯗꯣ ꯉꯥꯏꯔꯒ ꯃꯣꯏꯗꯒꯤ ꯑꯗꯨꯝ ꯉꯥꯏꯍꯥꯛꯇꯪ ꯋꯥꯏ ꯇꯥꯔꯦꯀꯣ. ꯑꯥꯗ ꯆꯠꯈ꯭ꯔꯤꯁꯦ ꯑꯁꯤ ꯑꯣꯏꯗꯣꯏꯕ. ꯕ꯭ꯂꯥꯡꯀꯦꯠ ꯄꯤꯔꯝꯃ ꯆꯠꯈ꯭ꯔꯦ. ꯃꯌꯥꯝ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯂꯩꯕꯗꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥꯔꯖꯦꯟꯁꯤ ꯋꯥꯔꯗꯅꯦꯕꯀꯣ. ꯑꯗꯣ ꯏꯃꯥꯔꯖꯦꯟꯁꯤ ꯋꯥꯔꯗꯇꯗꯤ ꯀꯨꯏꯅ ꯂꯩꯕꯁꯨ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ, ꯄꯟꯊꯕꯁꯨ ꯌꯥꯗꯕ. ꯑꯗꯣ ꯇꯣꯉꯥꯟꯕ ꯇꯦꯁ ꯃꯈꯜ ꯀꯌꯥ ꯇꯧꯈꯔꯦ. ꯍꯥꯏꯗꯤ RBC ꯇꯦꯁ, ꯑꯗꯨꯒ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯊꯥꯏꯔꯣꯏꯗꯀꯤ ꯇꯦꯁꯇꯤ ꯅꯠꯇꯦ ꯀꯩꯅꯣꯝ ꯍꯥꯏꯅꯦ. ꯑꯗꯨ ꯇꯦꯁꯇꯣ ꯑꯃꯅꯦ. ꯑꯗꯨꯒ ꯌꯨꯔꯤꯟ ꯇꯦꯁꯀ ꯈꯪꯗꯦꯅꯦ. ꯇꯦꯁ ꯌꯥꯝꯃꯟꯗꯅ ꯀꯣꯛꯀ ꯉꯥꯎꯔꯦ. ꯑꯗꯨ ꯇꯦꯁꯁꯤꯡꯗꯣ ꯇꯧꯈ꯭ꯔꯦ. ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯑꯞꯄꯔ ꯋꯥꯔꯗꯠꯇ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯞꯄꯔ ꯋꯥꯔꯗꯠꯇ ꯂꯩꯔꯦ ꯍꯧꯖꯤꯛꯁꯦ. ꯅꯨꯡꯗꯥꯡ ꯇꯥꯈ꯭ꯔꯦ. ꯅꯨꯡꯗꯥꯡ ꯇꯥꯁꯤꯟꯈ꯭ꯔꯦ. ꯌꯦꯡꯉꯗ ꯂꯣꯏ ꯃꯝꯈ꯭ꯔꯦ. ꯃꯇꯦꯛ ꯑꯃ ꯌꯥꯎꯗ꯭ꯔꯦ ꯅꯪꯒꯤꯗꯣ. ꯀꯅꯥ ꯆꯥꯈ꯭ꯔꯦ? ꯎꯆꯤ ꯆꯥꯈ꯭ꯔꯕ? ꯍꯥꯕꯨꯡꯉꯣ ꯎꯆꯤ ꯆꯥꯈ꯭ꯔꯕꯣ? ꯑꯩꯗꯤ ꯌꯥꯎꯋꯦꯗ. ꯌꯥꯎꯗ꯭ꯔꯥ? ꯅꯪꯗꯤ ꯃꯨꯔꯒ ꯌꯥꯎꯗ꯭ꯔꯦꯗ. ꯑꯩꯗꯤ ꯌꯥꯎꯋꯦ. ꯃꯥ ꯌꯥꯁꯤꯗꯤ ꯎꯇꯤꯟꯅ ꯆꯥꯕ ꯃꯥꯜꯂꯦꯗ. ꯗꯗꯥ ꯀꯧꯔꯦ. ꯐꯨꯕꯤꯅꯨ ꯅꯨꯡꯁꯤꯗ꯭ꯔꯥ ꯅꯪꯁꯦ? ꯐꯨꯕꯤꯅꯨ ꯅꯥꯅꯤ. ꯀꯅꯥ ꯅꯣꯏ ꯗꯗꯥꯒ ꯅꯅꯥꯎꯒꯔꯣ? ꯅꯪ ꯀꯩ ꯀꯧꯒꯦ? ꯌꯥꯏꯐꯕꯤ. ꯀꯩ ꯂꯝꯗꯩꯅꯣ ꯅꯪꯕꯣ? ꯇꯧꯕꯨꯜꯗꯒꯤ. ꯇꯧꯕꯨꯜ ꯀꯗꯥꯋꯥꯏꯗ? ꯍꯥꯏꯗꯤ ꯇꯧꯕꯨꯜ ꯀꯩ ꯂꯩꯀꯥꯏꯗꯅꯣꯕ? ꯑꯆꯥꯄꯣꯠ ꯀꯗꯤ ꯂꯩꯕꯤꯔꯕ ꯃꯃꯥꯅ? ꯂꯩꯔꯛꯇꯤꯌꯦ. ꯑꯆꯥꯄꯣꯠ ꯂꯩꯔꯨꯒꯦꯔꯥ ꯅꯅꯥꯎꯒ? ꯑꯩ ꯄꯤꯒꯦ. ꯂꯨꯄꯥ 10 ꯄꯤꯒꯦ, ꯂꯩꯔꯨꯒꯦꯔꯣ? ꯀꯩ ꯆꯥꯔꯛꯏꯕ? ꯁꯤꯗ ꯑꯃ ꯆꯥꯔꯦ. ꯅꯅꯥꯎꯔ ꯗꯗꯥ ꯂꯥꯛꯄ ꯀꯥꯟꯗꯀꯣ ꯂꯨꯄꯥ 10 ꯄꯤꯒꯦꯕ, ꯑꯆꯥꯄꯣꯠ ꯂꯩꯔꯨꯀꯣ. ꯍꯣꯏ, ꯀꯧꯔꯨ. ꯀꯩ ꯃꯤꯡ ꯀꯧꯕ ꯅꯪꯒꯤ? ꯇꯣꯝꯕ ꯀꯧꯋꯦ. ꯁꯦ ꯂꯧꯔꯣ. ꯗꯗꯥꯒ ꯆꯤꯆꯦꯒ ꯆꯥꯃꯤꯟꯅꯔꯨ ꯆꯠꯂꯣ. ꯑꯗꯨ ꯑꯆꯥꯄꯣꯠ ꯂꯩꯕꯤꯔꯨ ꯆꯠꯂꯣ. ꯅꯅꯥꯎꯄꯥꯔꯥ? ꯑꯆꯥꯄꯣꯠ ꯂꯩꯕ ꯆꯠꯂꯣ. ꯀꯩꯅꯣꯒ ꯗꯗꯥꯒ ꯆꯠꯂꯣ. ꯗꯗꯥꯒ ꯑꯆꯥꯄꯣꯠ ꯂꯩꯔꯨ ꯆꯠꯂꯣ. ꯆꯠꯂꯣ. ꯅꯪꯁꯨ ꯆꯠꯂꯣ. ꯑꯆꯥꯄꯣꯠ.
ꯃꯤꯃꯤꯔ ꯀꯩꯅꯣ ꯆꯥꯒꯦꯔꯥ ꯆꯠꯂꯣ 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 ꯅꯍꯥꯛ ꯌꯥꯎꯗ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤꯁꯦ ꯌꯦꯡꯂꯝꯈꯣ ꯅꯪꯅ ꯑꯗꯨꯝ ꯊꯥ ꯎꯕꯁꯤꯗꯀꯣ ꯍꯥꯏꯗꯤ ꯊꯥꯕꯜ ꯎꯕꯁꯤꯗ ꯑꯗꯨꯝ ꯏꯁꯩ ꯉꯪꯉꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯈꯣꯟꯖꯦꯜꯕꯨꯗꯤ ꯊꯤꯕꯅꯤꯗ ꯇꯪꯈꯥꯏꯗ ꯌꯧꯁꯤꯜꯂꯦ ꯂꯣꯏꯁꯤꯜꯂꯛꯑꯅꯤꯗ ꯀꯟꯅ ꯈꯣꯠꯂꯤ ꯉꯁꯥꯏ ꯀꯝꯕꯜ ꯄꯤꯔꯛꯈꯤꯕ ꯅꯤꯅꯦꯗꯣ ꯃꯥꯒ ꯃꯆꯥꯅꯨꯄꯥꯒ ꯂꯥꯛꯍꯧꯔꯤꯕꯀꯣ ꯃꯣꯏ ꯆꯥꯅꯕ ꯑꯆꯥ ꯑꯊꯛ ꯈꯔ ꯂꯩꯕ ꯂꯥꯛꯄꯅꯦꯕ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯋꯤꯗ ꯁ꯭ꯇꯣꯔꯤ ꯃꯇꯦꯛ ꯑꯃ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦꯕꯀꯣ ꯑꯩꯅ ꯄꯣꯠꯁꯦ ꯂꯩꯔꯤꯉꯩꯗ ꯑꯩꯅ ꯇꯧꯕ ꯉꯝꯗꯕ ꯊꯕꯛꯅꯤꯀꯣ ꯑꯗꯨꯗꯣ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯋꯤꯗ ꯅꯨꯄꯥ ꯑꯃ ꯈꯤꯇꯪ ꯀꯩ ꯍꯥꯏꯇꯥꯔꯦꯅꯦ ꯃꯦꯟꯇꯦꯜ ꯑꯣꯏꯕ ꯅꯨꯄꯥ ꯑꯃ ꯂꯦꯞꯄꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯁꯨ ꯄꯣꯠꯇꯤ ꯄꯤꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩꯁꯤ ꯄꯤꯕꯗꯤ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯑꯣꯅꯦꯁ ꯑꯣꯏꯅ ꯍꯥꯏꯕ ꯃꯇꯝꯗꯀꯣ ꯑꯗꯣ ꯅꯨꯄꯥ ꯑꯃ ꯂꯥꯛꯑꯦ ꯔꯦꯟꯗꯝ ꯄꯥꯔꯁꯟꯅꯀꯣ ꯃꯥꯅ ꯑꯪꯀꯜ ꯆꯤꯞ ꯀꯨꯟꯄꯤꯕ ꯑꯃ ꯂꯩꯔꯒꯅꯦ ꯏꯃꯥꯡꯗ ꯄꯤꯈꯤꯕ ꯋꯥꯅꯤꯗ ꯊꯃꯣꯏꯁꯦ ꯀꯌꯥꯗ ꯍꯔꯥꯎꯋꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯅꯕꯨꯗꯤ ꯉꯝꯗꯦ ꯑꯗꯣ ꯑꯩꯒꯤ ꯑꯁꯣꯏꯕꯅꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯒꯤ ꯏꯃꯥꯡꯗ ꯃꯤ ꯑꯃꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄ ꯍꯥꯏꯗꯣ ꯌꯥꯝ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯌꯦꯕꯀꯣ ꯑꯗꯣ ꯃꯊꯪꯗ ꯑꯩꯁꯨ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯉꯝꯕ ꯃꯄꯨ ꯃꯥꯅꯀꯣ ꯏꯗꯧꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯑꯁ ꯌꯥꯝ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯁꯤꯟ ꯃꯇꯦꯛꯇꯣ ꯑꯩꯒꯤ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯗꯥꯏꯔꯦꯛ ꯎꯕ ꯃꯇꯝꯗꯀꯣ ꯌꯥꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯦꯇꯤꯁꯐꯦꯛꯁꯟ ꯏꯁꯥꯗ ꯁꯦꯇꯤꯁꯐꯦꯛꯁꯟ ꯌꯥꯝ ꯐꯪꯖꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯍꯔꯥꯎꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯃꯌꯥꯝ ꯑꯩ ꯐꯤꯔꯣꯟ ꯀꯩꯀꯩ ꯋꯥꯠꯄꯅꯣ ꯏꯁꯤꯡ ꯑꯁꯥꯕ ꯀꯔꯤ ꯀꯔꯥꯅ ꯍꯪꯒꯦꯅ A few moments later. ꯆꯥꯒꯗꯕ ꯃꯦꯗꯤꯁꯤꯟ ꯀꯩꯀꯥꯗꯣ ꯂꯩꯕ ꯂꯣꯏꯔꯦ ꯄꯦ ꯇꯧꯔꯒ ꯑꯩꯅ ꯃꯣꯏꯒꯤ ꯗꯨꯀꯥꯟ ꯃꯄꯨ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤ ꯕꯖꯥꯔꯗ ꯃꯤ ꯑꯝꯇ ꯂꯩꯇ꯭ꯔꯦꯅꯦ ꯇꯔꯥ ꯇꯥꯗ꯭ꯔꯣ ꯃꯥꯜꯂꯦꯀꯣ ꯇꯔꯥ ꯇꯥꯗꯣꯔꯦ ꯐꯥꯏꯅꯦꯂꯤ ꯌꯨꯝ ꯌꯧꯔꯦꯀꯣ ꯍꯧꯖꯤꯛ ꯄꯨꯡ 10:30 ꯇꯥꯔꯦ ꯉꯁꯥꯏ ꯄꯨꯡ ꯀꯌꯥ ꯑꯗꯨꯋꯥꯏꯗꯅꯣ ꯑꯩꯈꯣꯏ ꯆꯠꯄꯗꯣ ꯌꯥꯝ ꯉꯟꯅ ꯆꯠꯈꯤꯕꯅꯦ ꯄꯨꯡ 4 ꯈꯤꯇꯪ ꯍꯦꯟꯕ ꯑꯗꯨꯋꯥꯏꯗ ꯀꯩꯅꯣꯝ ꯆꯠꯈꯤꯕꯅꯦꯕꯀꯣ ꯑꯗꯣ ꯇꯥꯏꯝ ꯒꯦꯞꯁꯤ ꯌꯥꯝ ꯂꯩꯅꯗ꯭ꯔꯣ ꯄꯨꯡ 4ꯗꯩꯅ ꯍꯧꯖꯤꯛ ꯄꯨꯡ 10:30 ꯄꯥꯎꯅꯦ ꯑꯗꯣ ꯑꯩꯁꯨ ꯋꯥꯔꯦ ꯑꯩꯈꯣꯏ ꯃꯥꯁꯨ ꯈꯔ ꯋꯥꯔꯦ ꯋꯥꯕ ꯍꯥꯏꯁꯦ ꯄꯟꯕꯕꯨꯗꯤ ꯐꯠꯇꯦ ꯑꯗꯣ ꯊꯨꯅ ꯅꯥꯕ ꯐꯕ ꯑꯣꯏꯔꯁꯅꯨ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ